사동도 플레이스 웨비에 밋 웨비에 뭐 웨비고 사동도 그라이데 로우도니 시네바 우멍두더기 아드는 모두디 동어 비제레 이에바 아두 그라이데 람목노목 레이드나 뭐 쿠덕다 까빠가 할라 사이라드 ඛꯪ데고 아두 kumba mayam je leibina mong khode migi chariba nupi taruk tu de wakhandaje moju hingna thado ba moju sine thado ba jamana ramne moi wakhande su nungai roi aine chari ji boigi puroi bra aine chai ji boi khoi gi bungdura ipa chara le kai ji ge handura ain cha gi kai mo ji sum jingna ba ma wakhanda dum khandana masa se dum maduna ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯕꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯊꯥꯗ ꯁꯨꯝ ꯈꯟꯖꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯣꯏ ꯀꯩꯒꯨꯝꯕ ꯃꯣꯏ ꯃꯇꯨꯡꯗ ꯑꯦꯅꯤ ꯁꯥ ꯃꯈꯜ ꯑꯃ ꯆꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏ ꯁꯥ ꯆꯥꯅꯤꯡꯕ ꯐꯥꯎꯔꯣꯏꯕ ꯑꯗꯩ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯌꯥꯎꯅꯤꯡꯉꯔꯣꯏꯕ ꯁꯥꯗꯨꯔ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕ ꯆꯥꯗ ꯃꯃꯤꯠꯇ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯁꯨꯝ ꯅꯤꯡꯁꯤꯡꯍꯜꯂꯒ ꯃꯤꯉꯣꯟꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯀꯨꯞꯁꯜꯂ ꯁꯨꯝ ꯊꯝꯕꯗꯨꯅ ꯁꯨꯝ ꯅꯩꯅꯕ ꯌꯥꯏꯕ ꯃꯌꯥꯝ ꯁꯨꯝ ꯃꯌꯥꯝ ꯂꯣꯏ ꯈꯪꯃꯤꯟꯅꯔꯕ ꯉꯥꯛꯇꯅꯤꯀꯣ ꯍꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯅ ꯍꯦꯛ ꯗꯦ ꯋꯥꯟꯗꯒꯤ ꯍꯧꯖꯤꯛꯐꯥꯎ ꯉꯥꯡꯉꯛꯄꯁꯤꯗ ꯈꯔ ꯃꯑꯣꯡ ꯇꯥꯏ ꯈꯔ ꯃꯁꯤꯃꯗꯤ ꯐꯖꯩ ꯍꯥꯏꯕ ꯋꯥꯍꯩ ꯃꯁꯤꯃꯗꯤ ꯆꯨꯝꯃꯤꯅ ꯍꯥꯏꯕ ꯋꯥꯍꯩꯁꯦ ꯀꯔꯝꯕ ꯌꯥꯎꯒꯦꯕ ꯁꯤꯃ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯣꯏ ꯈꯪꯃꯤꯟꯅꯕ ꯋꯥꯅꯦꯕ ꯅꯤꯇꯤ ꯑꯥꯌꯣꯒꯇ ꯃꯥꯅ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯒꯠꯂꯗꯤ ꯃꯃꯥꯟꯅꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯌꯥꯝ ꯅꯠꯇ꯭ꯔꯒ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯩꯈꯣꯏꯒꯤ ꯚꯤ ꯑꯥꯏ ꯄꯤ ꯃꯌꯥꯝꯗꯨꯒꯤ ꯃꯃꯥꯡꯗ ꯈꯔ ꯃꯥꯁꯨ ꯈꯔ ꯐꯩ ꯍꯥꯏꯅꯕ ꯍꯥꯏꯖꯕꯔꯝꯒꯅꯤ ꯅꯝꯕꯔ ꯋꯥꯟ ꯅꯝꯕꯔ ꯇꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯠꯇ꯭ꯔꯦ ꯍꯥꯏꯔꯒꯗꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯝ ꯊꯝꯃꯛꯄ ꯌꯥꯏꯅ ꯀꯤꯔꯝꯕꯒꯤ ꯑꯣꯏꯔꯝꯕ ꯌꯥꯏ ꯀꯣ ꯍꯥꯏꯕꯗꯤ ꯃꯇꯝꯗꯨꯗ ꯕꯤꯔꯦꯟ ꯂꯧꯊꯣꯛꯏꯁꯦ ꯕꯤꯔꯦꯟꯅꯗꯤ ꯔꯤꯖꯥꯏꯟ ꯑꯩꯈꯣꯏꯒꯤ 2025ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯃꯥꯅ ꯃꯥꯒꯤ ꯔꯤꯖꯤꯒꯅꯦꯁꯟ ꯇꯦꯟꯗꯔ ꯇꯧꯕꯩ ꯋꯥꯅꯤꯀꯣ ꯑꯗꯨꯕꯨ ꯃꯅꯨꯡꯗꯗꯤ ꯂꯧꯊꯣꯛꯏꯅꯦꯕ ꯑꯗꯩ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯁꯦꯟꯇꯔꯅ ꯃꯣꯏꯒꯤ ꯍꯥꯏ ꯀꯃꯥꯟꯗ ꯇꯣꯛꯏꯅꯦꯕ ꯑꯗꯨꯃꯥꯏꯅ ꯃꯥꯁꯨ ꯂꯧꯊꯣꯛꯄꯤꯔꯛꯀꯗ꯭ꯔꯅ ꯀꯤꯕꯗꯒꯤ ꯁꯨꯃꯥꯏꯅ ꯑꯩꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯅꯝꯕꯔ 3 ꯄꯣꯏꯟꯠꯇ ꯃꯥꯁꯤ ꯃꯥꯅ ꯑꯣꯏꯖꯔꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯥꯒꯤ ꯋꯥꯈꯜꯗ ꯃꯥ ꯕꯦꯂꯤ ꯈꯛꯇꯒꯤ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯃꯥ ꯅꯤꯝꯆꯥꯛꯀꯤ ꯕꯦꯟꯁꯨ ꯎꯅꯗꯕ ꯑꯣꯏꯔꯝꯃꯅꯤꯀꯣ ꯃꯥ ꯑꯗꯣ ꯑꯁꯣꯝꯗ ꯂꯩꯈ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧ ꯃꯥꯏ ꯃꯁꯥꯁꯦ ꯕꯦꯂꯤꯒꯤ ꯑꯣꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯒꯤ ꯈꯜꯂꯝꯒꯅꯤ ꯕꯦꯂꯤꯗ ꯍꯟꯗꯛ ꯈꯨꯠꯂꯥꯏ ꯈꯔ ꯐꯥꯒꯠꯂꯤꯗꯅ ꯐꯥꯒꯠꯄꯗ ꯃꯥ ꯑꯗꯨꯋꯥꯏꯗ ꯄꯥꯗ ꯍꯔꯥꯎꯔꯝꯕꯅꯦꯕ ꯆꯤꯡꯒꯤꯁꯤ ꯃꯥꯒꯤ ꯋꯥꯈꯜꯗ ꯄꯪꯂꯩ ꯂꯩꯔꯝꯃꯔꯣꯏꯕ ꯕꯦꯂꯤꯗꯒ ꯈꯨꯠꯂꯥꯏꯒ ꯌꯥꯝ ꯐꯥꯒꯠꯄ ꯑꯗꯒꯤꯗꯤ ꯕꯨꯂꯦꯠ ꯄ꯭ꯔꯨꯐ ꯒꯥꯔꯤꯒ ꯌꯥꯝ ꯂꯥꯛꯄ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯒꯤ CRPFꯀꯤ ꯀꯣꯕ꯭ꯔꯥ ꯀꯃꯥꯟꯗꯣꯒ ꯂꯥꯛꯇꯅ ꯈꯣꯠꯇꯅ ꯁ꯭ꯋꯥꯏꯗ ꯇ꯭ꯔꯦꯅꯤꯡꯒ ꯈꯔꯒ ꯇꯧꯕ ꯁꯨꯝ ꯇꯧꯕ ꯃꯌꯥꯝꯗ ꯑꯗꯒꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯁꯨ ꯕꯦꯂꯤꯗꯗꯤ ꯌꯥꯝ ꯐꯩꯗꯅ ꯏꯃꯥ ꯏꯕꯦꯟꯒ ꯂꯦꯂꯤ ꯆꯠꯄꯒꯁꯦ ꯑꯗꯨꯝ ꯊꯥꯛ ꯂꯥꯛꯁꯜꯂꯤꯀꯣ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯀꯁꯦ ꯐꯖꯅ ꯀꯥꯞꯄꯤ ꯑꯗꯩ ꯃꯥ ꯍꯣꯁꯄꯤꯇꯥꯜꯕꯨ ꯀꯥꯞꯄꯤꯕꯅꯦ ꯑꯗꯨꯒ ꯀꯩꯅꯣꯒꯁꯨ ꯂꯩꯔꯝꯒꯅꯤ ꯃꯥꯅ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯐꯤꯕꯝ ꯐꯒꯠꯂꯛꯏꯁꯤ ꯑꯩꯈꯣꯏ ꯇꯤꯌꯥꯔ ꯒ꯭ꯌꯥꯁꯀꯨꯝꯕ ꯑꯗꯒꯤ ꯂꯕꯔ ꯕꯨꯂꯦꯠꯀꯨꯝꯕ ꯈꯔ ꯆꯦꯟꯕꯀꯣ ꯑꯗꯒꯤ ꯕꯣꯝꯕ ꯈꯔ ꯆꯦꯟꯕꯒꯁꯦ ꯊꯨꯡꯉꯛꯑꯝꯕꯅꯦꯕ ꯏꯝꯐꯥꯜꯗ ꯁꯤ ꯂꯩꯔꯝꯃꯤꯅ ꯃꯈꯥ ꯇꯥꯕ ꯏꯔꯥꯡ ꯇꯧꯔꯁꯨ ꯑꯩꯈꯣꯏ ꯁꯤꯅ ꯑꯗꯨꯝ ꯅꯝꯊꯔꯅꯦ ꯀꯥꯏꯅ ꯃꯉꯣꯟꯗ ꯌꯥꯝ ꯑꯗꯨꯋꯥꯏꯗ ꯄꯣꯖꯤꯇꯤꯚꯂꯤ ꯑꯣꯞꯇꯤꯃꯤꯁ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯕꯦꯂꯤꯒꯤ ꯑꯣꯏꯕ ꯋꯥꯐꯝꯗꯨꯗꯀꯣ ꯑꯗꯨ ꯑꯁꯤꯒꯤ ꯋꯥꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯅꯤꯇꯤ ꯑꯥꯌꯣꯒꯇ ꯄ꯭ꯔꯁꯤꯗꯦꯟ ꯑꯗꯨꯝ ꯊꯝꯕꯤꯔꯛꯀꯅꯦ ꯈꯟꯕ ꯀꯣ ꯑꯗꯒꯤꯗꯤ ꯕꯦꯂꯤ ꯈꯛꯇꯒꯤ ꯈꯟꯕ ꯑꯗꯒꯤ ꯃꯃꯥꯡꯗ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯗꯨ ꯂꯧꯊꯣꯛꯈꯤꯕ ꯑꯗꯨꯃꯥꯏꯅ ꯂꯧꯊꯣꯛꯄꯤꯔꯛꯀꯗ꯭ꯔꯥ ꯀꯤꯕꯒꯤ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯑꯗꯨ ꯃꯥꯅ ꯌꯥꯝ ꯁꯥꯡꯅ ꯎꯈꯤꯗ꯭ꯔꯕ ꯍꯥꯏꯇꯥꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯇꯦꯡꯅꯧꯄꯜ ꯆꯠꯀꯦ ꯇꯧꯋꯤ ꯃꯥ ꯀꯥꯡꯄꯣꯛꯄꯤ ꯆꯠꯂꯨꯕ ꯃꯇꯝꯗꯨꯗꯀꯣ ꯑꯗꯨꯋꯥꯏꯗ ꯃꯥ ꯆꯤꯡꯒꯁꯦ ꯈꯔ ꯎꯔꯝꯒꯅꯦꯕ ꯀꯥꯡꯄꯣꯛꯄꯤ ꯆꯠꯂꯨꯕ ꯃꯇꯨꯡꯗ ꯑꯗꯨ ꯆꯤꯡꯗ ꯑꯗꯩꯗꯤ ꯏꯔꯥꯡ ꯑꯃꯨꯛ ꯂꯥꯛꯑꯦ ꯑꯗꯩ ꯃꯥ ꯆꯤꯡ ꯆꯠꯂꯨꯔ ꯃꯇꯨꯡꯗ ꯃꯥ ꯅꯨꯡꯉꯥꯏꯈꯠꯂꯛꯇꯅ ꯃꯥꯁꯤ ꯄꯪꯌꯥꯗ ꯌꯥꯗꯧ ꯃꯥꯟꯗꯅ ꯇꯦꯡꯅꯧꯄꯜ ꯆꯠꯅꯦꯕ ꯄ꯭ꯂꯥꯟ ꯇꯧꯈꯠꯂꯛꯑꯦ ꯑꯗꯩ ꯇꯦꯡꯅꯧꯄꯜꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯥꯡꯕꯨ ꯑꯃꯅ ꯃꯆꯤꯟ ꯃꯃꯥꯏ ꯈꯔ ꯈꯨꯝꯃ ꯅꯣꯡꯃꯩ ꯈꯔ ꯊꯥꯡꯒꯠꯂ ꯍꯥꯏꯔꯦ ꯀꯔꯤ ꯍꯥꯏꯔꯒꯦꯕꯨ ꯇꯦꯡꯅꯧꯄꯜ ꯏꯁ ꯅꯣꯠ ꯀꯥꯡꯄꯣꯛꯄꯤ ꯍꯥꯏꯔꯛꯑꯦꯕ ꯑꯩꯈꯣꯏ ꯇꯦꯡꯅꯧꯄꯜꯗꯤ ꯅꯣꯏ ꯀꯥꯡꯄꯣꯛꯄꯤꯒꯨꯝꯕ ꯅꯠꯇꯦ ꯅꯪ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯂꯒ ꯅꯣꯏꯒꯤ MLA ꯈꯔ ꯎꯅꯔꯒ ꯇꯧꯔꯒ ꯄꯛꯇꯧ ꯇꯧꯕꯗꯣ ꯌꯥꯔꯣꯏ ꯁ꯭ꯋꯥꯏꯗꯤ ꯏꯪ ꯍꯪ ꯇꯥꯡ ꯂꯥꯛꯀꯅꯨ ꯍꯥꯏꯕꯅꯦꯕ ꯑꯔꯊꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯗꯤ ꯇꯦꯡꯅꯧꯄꯜꯁꯤ ꯃꯥ ꯆꯠ ꯉꯝꯈꯤꯗ꯭ꯔꯦ ꯀꯤꯗꯅ ꯇꯧꯔꯤꯔꯥ ꯀꯩꯗꯧꯔꯤꯅꯣ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯩ ꯆꯨꯔꯆꯥꯟꯄꯨꯔꯗ ꯃꯦ 35ꯗ ꯆꯠꯅꯦꯅ ꯃꯥ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯑꯗꯨꯁꯨ ꯑꯃꯨꯛ ꯆꯠꯇ꯭ꯔꯦ ꯁꯣꯟꯗꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯁ 6 ꯏꯝꯕꯨꯁ ꯇꯧꯗꯅ ꯁꯤꯕ ꯑꯗꯩ ꯐꯥꯗꯣꯛ ꯐꯥꯖꯤꯟ ꯍꯧꯖꯤꯛꯀꯤ ꯏꯁꯨ ꯑꯣꯏꯔꯤꯁꯦ ꯁꯤꯒꯤ ꯇꯧꯕꯗꯤ ꯆꯠꯈꯤ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯥꯏꯗꯤ ꯃꯥꯁꯦ ꯋꯥꯈꯟꯁꯦ ꯃꯥꯁꯦ ꯆꯤꯡꯂꯣꯝꯒꯤ ꯋꯥꯈꯟꯁꯦ ꯃꯥ ꯀꯥꯎꯔꯝꯗꯧ ꯃꯥꯜꯂꯦꯕ ꯇꯝꯄꯥꯛꯇ ꯁꯨꯝ ꯂꯩꯈꯤꯕ ꯃꯥꯏ ꯃꯥꯏꯟꯁꯦ ꯀꯟꯐꯥꯏꯟ ꯇꯧꯈꯤꯕ ꯍꯥꯏꯇꯥꯔꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯅ ꯇꯝꯄꯥꯛꯇꯗꯤ ꯍꯥꯏꯅ ꯃꯥ ꯍꯧꯔꯛꯄ ꯏꯀꯨꯏ ꯀꯨꯏꯗ꯭ꯔꯤꯉꯩꯗ ꯇ꯭ꯔꯣꯡ ꯂꯥꯎꯕꯤꯗ ꯕꯣꯝ ꯀꯥꯞꯁꯤꯟꯗꯅ ꯑꯉꯥꯡ 2 ꯁꯤꯈꯤꯕꯗ ꯈꯔ ꯀꯨꯏꯔꯛꯄꯗꯨꯗꯀꯣ ꯏꯁꯨꯁꯦ ꯃꯇꯝ ꯅꯪꯉꯦꯀꯣ ꯃꯥ ꯇꯝꯄꯥꯛꯇꯗꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗꯗꯤ ꯇꯝꯄꯥꯛꯀꯤ ꯑꯣꯏꯅꯗꯤ ꯑꯗꯨꯅ ꯑꯔꯣꯏꯕ ꯑꯣꯏꯈ꯭ꯔꯦ ꯃꯥꯏ ꯋꯥꯈꯟꯗ ꯑꯗꯨꯅ ꯏꯪꯉꯦ ꯁ꯭ꯋꯥꯏꯗ ꯇꯧꯔꯦ ꯈꯣꯠꯂꯦ ꯃꯥꯏ ꯃꯉꯣꯟꯗ ꯂꯥꯛꯑꯝꯗꯣꯏꯁꯤ ꯍꯧꯖꯤꯛꯇ ꯂꯥꯛꯑꯝꯗꯣꯏꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯃꯥꯅ ꯌꯥꯝ ꯄꯥꯏꯕꯅꯤꯅ ꯃꯥ ꯁꯣꯏ ꯃꯊꯪ ꯇꯧꯔꯝꯒꯅꯤ ꯕꯤꯜꯗꯤꯡ ꯁꯥꯕ ꯂꯝꯕꯤ ꯁꯦꯝꯕ ꯃꯥ ꯑꯗꯨ ꯗꯤꯕꯂꯞꯃꯦꯟ ꯃꯥꯏ ꯃꯥꯏꯟꯗꯣ ꯍꯥꯏꯗꯤ ꯃꯉꯣꯟꯗ ꯂꯥꯛꯀꯗꯧꯕ ꯐꯥꯏꯟꯁꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯦ ꯃꯥ ꯌꯥꯝ ꯄꯥꯏꯔꯦꯅ ꯍꯧꯖꯤꯛꯇꯤ 10ꯒꯤ ꯃꯊꯛꯇ ꯄꯥꯏꯔꯕꯅꯤꯅ ꯑꯗꯒꯤ ꯃꯥꯒꯤ ꯋꯥꯈꯟꯗ ꯂꯝꯕꯤ ꯁꯦꯝꯕꯒꯤ ꯂꯣꯏꯈ꯭ꯔꯦ ꯕꯤꯜꯗꯤꯡ ꯁꯥꯕ ꯂꯣꯏꯈ꯭ꯔꯦ ꯁꯪꯒꯥꯕꯒꯤ ꯂꯣꯏꯈꯤꯕ ꯈꯣꯠꯄ ꯃꯌꯥꯝ ꯁꯤꯗ ꯁꯨꯝ ꯁꯥꯏꯟ ꯇꯧꯔꯝꯒꯅꯤ ꯃꯥꯏ ꯋꯥꯈꯟꯗ ꯑꯗꯨ ꯃꯥꯏ ꯁ꯭ꯋꯥꯏ ꯁꯨꯝ ꯄꯤꯛꯁꯟꯈ꯭ꯔꯕ ꯕ꯭ꯔꯦꯟꯗ ꯑꯗꯨꯋꯥꯏ ꯁꯨꯝ ꯄꯤꯛꯁꯟꯈ꯭ꯔ ꯃꯥꯗꯤ ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯎꯔꯒꯅ ꯃꯅꯤꯄꯨꯔꯁꯦ ꯐꯒꯠꯂꯦ ꯈꯜꯂꯝꯒꯅꯦ ꯃꯥꯅ ꯁꯣꯏꯗꯣꯏ ꯃꯌꯥꯝꯗꯨꯗꯤ ꯁꯣꯝꯗ ꯃꯤ ꯁꯤꯕ ꯈꯣꯠꯄ ꯃꯥꯡꯕꯩ ꯕꯥꯗꯤ ꯌꯥꯝ ꯂꯩꯔꯝꯃꯔꯣꯏꯀꯣ ꯃꯥ ꯁꯤ ꯕꯤꯜꯗꯤꯡ ꯑꯁꯨꯛ ꯁꯪꯒꯥꯈ꯭ꯔꯦ ꯂꯝꯕꯤ ꯑꯁꯨꯛ ꯁꯦꯝꯈ꯭ꯔꯦ ꯑꯁꯨꯛ ꯁꯦꯝꯅ ꯄ꯭ꯂꯥꯟ ꯇꯧꯔꯦ ꯈꯣꯠꯂꯦ ꯇꯧꯕꯗꯣ ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯃꯥꯒꯤ ꯕ꯭ꯔꯦꯟꯗꯨ ꯂꯩꯔꯝꯒꯅꯦꯕ ꯑꯗꯩ ꯃꯤ ꯂꯥꯛꯄ ꯃꯌꯥꯝꯁꯨ ꯁꯤꯝꯗ ꯁꯣꯏ ꯇꯧꯕꯤꯌꯨ ꯑꯗꯨ ꯇꯧꯕꯤꯌꯨ ꯍꯥꯏ ꯂꯥꯛꯄ ꯑꯗꯨꯋꯥꯏꯗ ꯁꯨꯝ ꯂꯩꯕꯗꯨ ꯃꯥꯒꯤ ꯋꯥꯈꯟꯁꯦ ꯑꯩ ꯋꯥꯈꯟꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯍꯥꯏꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯅ ꯃꯥꯒꯤꯗꯤ ꯑꯗꯨ ꯑꯩꯈꯣꯏꯅ ꯃꯇꯨ ꯌꯥꯝ ꯀꯟꯅ ꯊꯣꯏꯗꯣꯛꯅꯁꯨ ꯑꯩ ꯉꯛꯇꯦ ꯍꯥꯏꯗꯤ ꯍꯧꯕꯗꯒꯤ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯍꯥꯏ ꯂꯥꯛꯑꯕꯅꯤꯅꯀꯣ ꯑꯗꯨꯝ ꯑꯗꯨꯅ ꯃꯥ ꯃꯅꯤꯄꯨꯔꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯦ ꯈꯣꯠꯂꯦ ꯍꯥꯏꯁꯦ
ꯑꯩꯒꯤ ꯋꯥꯈꯜ ꯃꯥ ꯇꯝꯄꯥꯛꯇ ꯈꯔ ꯃꯃꯤꯠꯇꯨ ꯃꯥꯅ ꯎꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯦ ꯑꯗꯨꯅꯅꯦ ꯆꯤꯡꯒꯤꯗꯤ ꯃꯥ ꯀꯩꯁꯨ ꯃꯥꯗ ꯅꯤꯕ ꯅꯩꯅꯔꯝꯃꯔꯣꯏꯗ ꯑꯩ ꯋꯥꯈꯜꯗ ꯆꯤꯡꯒꯤꯁꯤ ꯃꯥ ꯅꯣꯏ ꯊꯣꯛ ꯇꯧꯔꯣ ꯑꯗꯨꯝ ꯇꯧꯔꯣ ꯍꯥꯏꯔꯒ ꯁꯨꯝ ꯄꯥꯀꯥꯞꯇ ꯀꯥꯞꯅꯕ ꯅꯣꯡꯃ ꯑꯃꯃꯨꯛ ꯀꯥꯞꯅ ꯑꯃꯨꯛ ꯁꯤ ꯇꯧꯕꯀꯣ ꯀꯔꯤ NIA ꯂꯩꯔꯤ ꯑꯩꯈꯣꯏ ꯀꯟꯗꯦꯝꯅꯦꯁꯟ ꯅꯣꯠ ꯑꯃ ꯂꯩꯔꯦ ꯀꯟꯗꯦꯝꯅꯦꯁꯟꯗ ꯇꯥꯔꯤꯛꯇꯨꯒ ꯃꯤ ꯃꯃꯤꯡꯗꯨꯒ ꯃꯐꯝꯗꯨ ꯑꯣꯟꯊꯣꯛ ꯊꯥꯗꯣꯛꯈ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯍꯥꯏꯒ ꯃꯥ ꯑꯗꯨꯃꯥꯏ ꯁꯨꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯀꯟꯗꯦꯝꯅꯦꯁꯟ ꯅꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯌꯥꯅꯤꯡꯗꯦ ꯐꯣꯡ ꯇꯥꯔꯤꯛꯇꯨꯒ ꯃꯤ ꯃꯃꯤꯡꯗꯨꯒ ꯊꯧꯗꯣꯛ ꯃꯐꯝꯗꯨꯒ ꯍꯥꯏꯗꯤ ꯊꯧꯗꯣꯛ ꯊꯣꯛꯐꯝꯗꯨꯒ ꯑꯗꯨꯒ ꯊꯣꯛꯑꯒ ꯑꯗꯨꯝ ꯊꯥꯗꯣꯛꯑꯒ ꯃꯣꯏꯗꯤ ꯀꯟꯗꯦꯝꯅꯦꯁꯟ ꯅꯣꯠ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯈꯣꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯍꯥꯠꯅꯒꯦꯔꯥ ꯁꯨꯅꯒꯦꯔꯥ ꯇꯧꯗꯦ NIAꯗ ꯁꯤꯟꯅꯔꯒ ꯂꯣꯏꯔꯦ ꯍꯥꯏꯕ ꯄꯣꯠꯇꯣ ꯃꯥꯗꯤ ꯌꯥꯝ ꯂꯥꯏꯅꯀꯣ ꯈꯜꯂꯝꯗꯧ ꯃꯥꯜꯂꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕꯗꯨꯅ ꯃꯥꯜꯂꯦ ꯑꯩ ꯋꯥꯈꯜꯗ ꯇꯝꯄꯥꯛꯇ ꯃꯥꯅ ꯚꯦꯂꯤꯗ ꯑꯩꯈꯣꯏꯒꯤ ꯚꯦꯂꯤ ꯃꯅꯤꯄꯨꯔꯗ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯐꯒꯠꯂꯛꯑꯦꯒꯥꯅ ꯍꯥꯏꯁꯦ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯑꯗꯨꯗ ꯃꯄꯨꯡ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯩ ꯊꯝꯖꯒꯦ ꯑꯣꯀꯦ ꯃꯔꯨꯑꯣꯏꯅ ꯀꯩꯅꯣꯒꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯛꯄꯒꯤ ꯑꯩꯈꯣꯏꯒꯤ ꯆꯍꯤ 12 ꯁꯨꯔꯛꯄꯒ ꯂꯣꯏꯅꯅ ꯉꯁꯤꯁꯦ NDA ꯂꯩꯉꯥꯛꯅ ꯆꯍꯤ 12 ꯑꯁꯤꯗ ꯏꯟꯗꯤꯌꯥꯗ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯑꯣꯟꯕ ꯃꯥꯡꯖꯤꯜ ꯊꯥꯕ ꯂꯩꯕꯥꯛ ꯑꯃꯃꯝ ꯑꯣꯏꯍꯟꯅꯕ ꯆꯪꯁꯤꯜꯂꯛꯄꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯥꯎꯅ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇꯔ ꯑꯃꯗꯤ MLA ꯃꯌꯥꯝ ꯇꯧꯔꯒ ꯉꯁꯤ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯀꯣ ꯄꯥꯎꯃꯤꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯋꯥꯠ ꯑꯦꯁ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯆꯍꯤ 3 ꯍꯦꯟꯖꯜꯂꯛꯂꯕ ꯂꯥꯟꯁꯤꯗꯤ ꯀꯗꯥꯏꯋꯥꯏ ꯑꯦꯔꯤꯌꯥꯗ ꯊꯝꯕꯤꯔꯤꯕꯖꯥꯠꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯁꯤ ꯃꯃꯥꯡꯗꯁꯨ ꯑꯃ ꯂꯩꯈꯤꯌꯦ ꯏꯟꯗꯤꯌꯥꯅ ꯍꯦꯛ ꯄꯥꯟꯕ ꯃꯇꯝꯁꯦ BJP ꯂꯦꯠ ꯒꯣꯔꯃꯦꯟ ꯏꯟꯗꯤꯌꯥꯅ ꯄꯥꯟꯕ ꯃꯇꯝꯗ ꯃꯣꯏ ꯏꯟꯗꯤꯌꯥ ꯁꯥꯏꯅꯤꯡ ꯀꯥꯏꯅ ꯃꯇꯝ ꯑꯃ ꯇꯧꯔꯝꯃꯦ ꯚꯥꯔꯠ ꯉꯥꯟꯊꯣꯏꯔꯤꯑꯅ ꯚꯥꯔꯠꯇꯤ ꯑꯗꯨꯝ ꯉꯥꯟꯊꯣꯏꯕ ꯃꯅꯤꯄꯨꯔꯅ ꯑꯗꯨꯝ ꯃꯝꯕ ꯑꯗ ꯚꯥꯔꯠ ꯉꯥꯟꯊꯣꯏꯔꯤ ꯍꯧꯖꯤꯛꯁꯨ ꯚꯥꯔꯠ ꯉꯥꯟꯊꯣꯏꯔꯤ ꯃꯅꯤꯄꯨꯔ ꯃꯝꯂꯤꯑꯕ ꯑꯩꯈꯣꯏꯒꯤ ꯂꯩꯇꯦꯁꯦ ꯏꯟꯗꯤꯌꯥꯅ ꯍꯧꯖꯤꯛ ꯃꯥ ꯈ꯭ꯋꯥꯏ ꯁꯥꯡꯕ ꯚꯥꯔꯠꯀꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ ꯅꯦꯍꯔꯨꯒꯤ ꯔꯦꯀꯣꯔꯗ ꯊꯨꯒꯥꯏꯈ꯭ꯔꯦꯅ ꯃꯣꯏ ꯑꯊꯨꯝ ꯃꯍꯥꯎ ꯆꯥꯔꯝꯒꯅꯤꯀꯣ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯚꯥꯔꯠꯀꯤ ꯈ꯭ꯋꯥꯏ ꯁꯥꯡꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇꯅ ꯑꯣꯏꯊꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯥꯅ ꯑꯣꯏꯈ꯭ꯔꯦꯕ ꯑꯗꯨ ꯅꯨꯡꯉꯥꯏꯔꯤ ꯃꯣꯏ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯤ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯁꯦ ꯑꯗꯨꯅꯦꯕ ꯃꯅꯤꯄꯨꯔ ꯀꯟꯕꯕꯨꯗꯤ ꯃꯈꯣꯏꯒꯤ ꯄꯥꯔꯇꯤ ꯃꯈꯣꯏꯒꯤ ꯒꯣꯔꯃꯦꯟ ꯀꯟꯕꯁꯤꯗ ꯏꯝꯐꯦꯁꯤꯁ ꯄꯤꯁꯜꯂꯛꯑꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯣ ꯍꯧꯖꯤꯛ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯥꯟ ꯇꯧꯔꯒ ꯑꯣꯏꯖ ꯐꯪꯉꯤꯁꯦ ꯀꯅꯥꯅꯣꯝꯇ ꯃꯌꯥꯝ ꯅꯩꯅꯃꯤꯟꯅꯁꯦꯕ ꯂꯥꯟꯁꯤ ꯃꯅꯤꯄꯨꯔꯒꯤ ꯍꯟꯗꯛꯀꯤ ꯂꯥꯟ ꯃꯅꯨꯡꯗ ꯑꯣꯏꯖ ꯐꯪꯉꯤꯁꯤ ꯃꯣꯏ 5ꯗꯣ ꯅꯠꯇ꯭ꯔꯣ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯃꯣꯏ 5ꯗꯣ ꯁꯣ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯁꯤ ꯂꯥꯟꯁꯤ ꯀꯔꯤꯒꯨꯝꯕ ꯇꯧꯔꯝꯗ꯭ꯔꯕ ꯃꯥ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏ ꯐꯪꯒꯗ꯭ꯔꯕ ꯅꯦꯝꯆꯥꯛꯀꯤ ꯖꯦꯂꯝꯗꯤ ꯂꯣꯁꯤꯗꯤ ꯈꯣꯠꯁꯤ ꯀꯩꯒꯨꯝꯕ ꯂꯥꯟꯁꯤ ꯂꯦꯝꯗ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯣꯏ ꯐꯪꯒꯗ꯭ꯔꯕ ꯅꯦꯝꯆꯥꯛꯀꯤ ꯌꯦꯡꯒꯤ ꯏꯇꯤꯍꯥꯁ ꯑꯃ ꯁꯦꯝꯈ꯭ꯔꯦꯗꯅ ꯍꯤꯁꯇ꯭ꯔꯤ ꯑꯃ ꯅꯨꯄꯤꯗ ꯗꯤꯄꯨꯇꯤ ꯁꯤ ꯑꯦꯝ ꯑꯣꯏꯕ ꯑꯍꯥꯟꯕꯅ ꯀꯣ ꯁꯤ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯦꯅꯤꯐꯤꯠ ꯐꯪꯉꯤꯁꯤ ꯃꯣꯏ ꯅꯠꯇ꯭ꯔꯕ ꯑꯗꯒꯤꯗꯤ ꯑꯃ ꯑꯩꯈꯣꯏꯒꯤ NPPꯒꯤ ꯑꯃ ꯃꯟꯇ꯭ꯔꯤ ꯐꯪꯉꯦ ꯑꯗꯒꯤ ꯇꯥꯃꯣ ꯒꯣꯕꯤꯟꯗꯥꯁ ꯑꯃꯁꯨ ꯃꯥꯁꯨ ꯍꯣꯝ ꯃꯤꯅꯤꯁꯇꯔꯒ ꯐꯪꯉꯦꯗꯅꯀꯣ ꯂꯥꯟꯁꯤꯗ ꯐꯪꯉꯤ ꯃꯣꯏ 5ꯁꯦ ꯅꯠꯇ꯭ꯔꯕ ꯑꯗꯨ ꯃꯣꯏ 5ꯁꯤꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯟꯁꯦ ꯀ꯭ꯔꯥꯏꯁꯤꯁꯁꯨ ꯂꯣꯏꯁꯤꯟꯅꯤꯡꯉꯝꯃꯔꯣꯏꯁꯤ ꯑꯩꯈꯣꯏ ꯋꯥꯍꯪ ꯑꯣꯏꯅ ꯊꯝꯖꯔꯒꯦ ꯑꯩꯅꯗꯤ ꯃꯣꯠ ꯄꯤꯅꯤꯡꯗ꯭ꯔꯦ ꯃꯌꯥꯝꯅ ꯑꯗꯨꯝ ꯈꯨꯝꯕꯤꯔꯛꯑꯣꯕ ꯑꯗꯨ ꯂꯥꯟꯁꯤ ꯁꯨꯝ ꯆꯠꯊꯔꯤꯉꯩ ꯂꯥꯟꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯕꯦꯅꯤꯐꯤट ꯐꯪꯉꯕꯅꯤꯅ ꯂꯥꯟꯁꯤꯅ ꯆꯠꯊꯔꯤꯉꯩꯁꯨ ꯕꯦꯅꯤꯐꯤट ꯁꯨꯝ ꯍꯦꯟꯒꯠꯇꯧ ꯅꯠꯇ꯭ꯔꯕ ꯁꯤ ꯂꯣजिकꯅꯦꯕ ꯁꯤꯝꯄल ꯂꯣजिकꯅꯤꯀꯣ ꯌꯥꯝ ꯁꯥꯡꯅ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦꯕ ꯑꯗꯨꯅ ꯃꯣꯏꯗꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯍꯥꯏꯖꯩꯁꯦ ꯁꯤ ꯃꯔꯛꯁꯤꯗ ꯃꯣꯏ ꯀꯦꯕꯤꯅꯦꯠꯁꯨ ꯃꯣꯏ 5 ꯈꯛꯇꯪ ꯑꯣꯏꯔꯝꯅꯤꯅꯀꯣ ꯁꯤ ꯑꯍꯥꯗ ꯚꯥꯔꯠꯀꯤ ꯏꯇꯤꯍꯥꯁꯇ ꯊꯣꯛꯄ ꯃꯅꯤꯄꯨꯔꯒꯤ ꯏꯇꯤꯍꯥꯁꯇ ꯑꯝꯇ ꯊꯣꯛꯇꯕ ꯊꯕꯛꯅꯦꯕ ꯁꯤ ꯇꯧꯔꯤꯁꯤ ꯃꯣꯏ 5ꯁꯤ ꯇꯧꯔꯒ ꯑꯗꯨ ꯂꯥꯟꯁꯤꯒꯤ ꯕꯦꯅꯤꯐꯤꯠꯁꯦ ꯃꯣꯏꯅ ꯐꯪꯈ꯭ꯔꯦ ꯂꯥꯟꯗꯤ ꯃꯣꯏꯗꯤ ꯁꯣꯏ ꯂꯣꯏꯁꯤꯟꯅꯤꯡꯉꯣꯏꯕ ꯑꯗꯨꯅ ꯑꯗꯨꯝ ꯑꯃꯗ ꯀꯥꯞꯅꯕ ꯈꯣꯠꯅꯕ ꯃꯣꯏ ꯑꯗꯨꯗ ꯃꯣꯏꯗꯤ ꯀꯥꯞꯅꯕꯤꯌꯣꯕ ꯇꯥꯟꯖꯗꯗꯤ ꯑꯩꯗꯤ ꯃꯣꯏ ꯊꯃꯣꯏꯗ ꯈꯜꯂꯝꯗꯧꯁꯨ ꯑꯗꯨꯃꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏꯅ ꯈꯜꯂꯦꯕ ꯑꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯁꯣꯝꯗ ꯃꯌꯥꯝ ꯂꯥꯎꯔꯤ ꯑꯗꯨ ꯃꯣꯏꯅ ꯁꯣꯝꯗ ꯀꯩꯁꯨ ꯅꯥꯆꯨꯡꯗꯦ ꯑꯝꯇ ꯕ꯭ꯔꯤꯐꯤꯡ ꯄꯤꯕꯁꯦ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯏꯁꯨꯁꯤꯒꯤ ꯃꯇꯥꯡꯗ ꯄꯤꯕ ꯕ꯭ꯔꯤꯐꯤꯡꯁꯨ ꯃꯌꯥꯝꯅ ꯁꯦꯇꯤꯁꯐꯦꯛꯁꯟ ꯁꯨꯝ ꯐꯪꯉꯝꯃꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯄꯤꯕꯁꯨ ꯑꯝꯇ ꯐꯪꯉꯣꯏꯕ ꯐꯪꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯣꯏꯗ ꯃꯁꯤ ꯁꯦꯔꯤꯌꯁ ꯑꯣꯏꯗꯦꯕ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯀꯟꯕꯕꯨꯗꯤ ꯃꯈꯣꯏ ꯒꯣꯔꯃꯦꯟ ꯀꯟꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯖꯔꯦꯅ ꯈꯟꯖꯔꯦꯕ ꯃꯅꯤꯄꯨꯔ ꯀꯟꯕꯕꯨꯗꯤ ꯃꯣꯏꯒꯤ ꯄꯥꯔꯇꯤ ꯀꯟꯕꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯖꯔꯦꯕ ꯑꯗꯨꯅ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤ ꯋꯥꯈꯟꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕꯗꯨꯅꯅꯦꯕ ꯁꯤ ꯃꯇꯝꯒꯤ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅꯤ ꯋꯥꯈꯜꯂꯣꯟꯗꯨꯅꯤ ꯑꯗꯨꯅ ꯃꯣꯏꯒꯤꯁꯨ ꯕꯦꯅꯤꯐꯤꯠ ꯐꯪꯅꯕꯅꯤ나 ꯃꯣꯏꯅ ꯁꯤꯗꯩꯗ ꯁꯨꯝ ꯇꯧꯔꯒ ꯂꯥꯟ ꯃꯤ ꯁꯤꯕ ꯃꯤꯒꯤ ꯊꯋꯥꯏꯁꯤꯅ ꯀꯃꯥꯏꯅ ꯇꯧ ꯃꯣꯏ ꯁꯤꯗꯦꯕ ꯃꯣꯏ ꯁꯣꯛꯇꯦꯕ ꯃꯣꯏꯒꯤ ꯀꯩꯅꯣ ꯇꯧꯗꯦꯕ ꯑꯗꯨꯅꯤ ꯍꯧꯖꯤꯛ ꯂꯩꯁꯤ ꯑꯗꯨꯅ ꯃꯌꯥꯝꯁꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯌꯥꯝꯁꯦ ꯑꯗꯨꯒ ꯂꯥꯟꯁꯤꯗ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯑꯃꯨꯛ ꯍꯥꯏꯁꯦ ꯃꯅꯤꯄꯨꯔꯗ ꯏꯔꯥꯡꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯀꯟꯕ ꯖꯁꯇꯤꯁ ꯐꯪꯒꯗ꯭ꯔꯥ ꯀꯥꯏꯅ ꯃꯌꯥꯝ ꯍꯥꯏꯅꯩꯀꯣ ꯃꯣꯏ 6ꯇꯨꯒꯤ ꯖꯁꯇꯤꯁꯁꯤꯗꯤ ꯀꯗꯥꯏ ꯐꯪꯗꯣꯏꯅꯣ ꯖꯁꯇꯤꯁꯇꯤ ꯌꯥꯝ ꯊꯥꯞꯈꯤꯅꯤ ꯌꯥꯝ ꯋꯥꯠꯂꯤ ꯃꯣꯏ ꯃꯃꯥꯡꯗ ꯀꯦꯁ ꯃꯌꯥꯝ ꯂꯩꯔꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯅꯦ ꯍꯥꯔꯅꯦꯁꯀꯤ ꯊꯕꯛ ꯄꯤꯕꯁꯨ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯇꯤ ꯂꯤꯁ ꯀꯦꯇꯦꯒꯣꯔꯤ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯃꯥꯡꯗ ꯍꯥꯟꯅ ꯄꯤꯕ ꯀꯥꯟꯗ ꯃꯣꯏ ꯃꯃꯥꯡ ꯌꯥꯝ ꯂꯩꯔꯤꯕ NIA ꯁꯤꯕꯨ ꯃꯣꯏ ꯈꯛꯇꯒꯤ ꯃꯣꯏ ꯃꯅꯤꯄꯨꯔ ꯈꯛꯇꯒꯤ ꯂꯤꯡꯕ꯭ꯔꯥꯕ ꯃꯅꯤꯄꯨꯔꯒꯤ ꯃꯣꯏ ꯄꯥꯏꯔꯤꯕ ꯀꯦꯕꯤꯅꯦꯠ ꯃꯣꯏ 5ꯗꯨꯒꯤ ꯃꯔꯅꯥꯏ ꯀꯩꯅꯣꯔꯕ ꯑꯩꯈꯣꯏꯒꯤ ꯑꯎꯟ ꯃꯔꯅꯥꯏꯔꯕ ꯃꯣꯏꯒꯤꯗꯃꯛꯇ ꯃꯣꯏꯅ ꯍꯥꯏ ꯌꯥꯒꯗ꯭ꯔꯕ ꯑꯗꯒꯤ NIAꯁꯨ ꯉꯥꯏꯍꯥꯛ ꯂꯩꯒ ꯑꯃꯨꯛ ꯁꯤꯟꯅꯔꯛ ꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯁꯤꯟꯅꯔꯛꯉꯥꯏꯍꯥꯛ ꯂꯩ ꯑꯃꯨꯛ ꯇꯟꯕ ꯇꯜꯂꯛꯇꯅꯀꯣ ꯑꯗꯨ NIAꯁꯦ ꯑꯩꯗꯤ ꯍꯥꯏꯖꯕꯅꯤ NIAꯁꯦ not interested in anything ana haiba hairani moina or not interested in any more na noi manipur gi noi pirabu case akoi interest am lojade NIA do not interested in anything or not interested anymore haiba haira poi film la amne ba mana rak to moi sumda among sinagani ngale tha phadi among sinachani tha phadi karam babu thigatoi no ba adu duna NIA da kai ke to justice pangba phangda ba lari mi phadri yon mi phar ga mathang mathang tro ko dong na tro mi phadri ba
ꯆꯥꯛ ꯊꯤꯔꯣ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯉꯩꯗ ꯆꯥꯛ ꯊꯤꯔꯣ ꯍꯥꯏꯔꯒ ꯁꯣꯏ ꯀꯃꯥꯏ ꯔꯦꯁꯦ ꯏꯅꯤꯁꯤꯌꯦꯇꯤቭ ꯏꯂꯧ ꯂꯧꯗꯕ ꯖꯥꯠꯂꯥ ꯅꯠꯇ꯭ꯔꯒꯅ ꯃꯁꯤ ꯀꯔꯤꯒꯨꯝꯕ ꯑꯃꯒꯤ ꯏꯟꯁꯇ꯭ꯔꯛꯁꯟ ꯅꯠꯇ꯭ꯔꯒ ꯏꯟꯐ꯭ꯂꯨꯌꯦꯟꯁ ꯑꯃꯅ ꯃꯁꯤ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯄ ꯉꯝꯗꯕꯅꯤ ꯀꯥꯏꯅ ꯂꯧꯕ ꯌꯥꯕ꯭ꯔꯥ ꯀꯃꯥꯏꯅ ꯃꯣꯏ ꯀꯩꯅꯣꯅꯤ ꯏꯟꯐ꯭ꯂꯨꯌꯦꯟꯁꯁꯨ ꯂꯩꯅꯤ ꯑꯗꯨꯒ ꯃꯣꯏ ꯃꯁꯥꯅꯁꯨ ꯍꯩꯖꯗ꯭ꯔꯦ ꯇꯧꯅꯤꯡꯗ꯭ꯔꯦ ꯍꯩꯖꯗꯕꯒ ꯏꯅꯤꯁꯤꯌꯦꯇꯤቭ ꯂꯧꯅꯤꯡꯗꯕꯒꯁꯦ ꯑꯗꯨꯝ ꯃꯥꯟꯅꯗꯣꯏꯅꯦꯕ ꯍꯩꯇꯗꯤ ꯑꯩꯈꯣꯏꯁꯨ ꯂꯥꯏꯔꯤꯛ ꯄꯥꯅꯤꯡꯗꯦꯕ ꯊꯕꯛ ꯇꯧꯅꯤꯡꯗꯦꯕ ꯍꯩꯇ꯭ꯔꯕ ꯄꯣꯠ ꯈꯪꯗꯕ ꯄꯣꯠꯇꯨꯗꯤ ꯑꯩꯅ ꯍꯩꯇꯕ ꯄꯣꯠꯇꯨꯗꯤ ꯇꯧ ꯍꯥꯏꯕꯗ ꯏꯟꯇꯔꯦꯁ ꯂꯧꯔꯣꯏ ꯃꯣꯏ ꯏꯅꯤꯁꯤꯌꯦꯇꯤቭ ꯋꯥꯠꯀꯅꯦꯕ ꯑꯗꯩ ꯑꯇꯣꯞꯄꯅꯁꯨ ꯀꯥ ꯀꯟꯅ ꯇꯧꯔꯣꯏ ꯃꯔꯝꯗꯤ ꯃꯣꯏꯅ ꯊꯤꯒꯠꯇꯣꯏꯁꯤ ꯐꯥꯗꯣꯏꯁꯤ ꯁꯨ ꯅꯠꯇ꯭रो ꯁꯨ ꯀꯦꯗꯔ ꯅꯠꯇ꯭रो ꯁꯨꯗꯨꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯩꯁꯥ ꯄꯤꯔꯤꯌꯦ ꯁꯨꯒꯤ ꯀꯦꯗꯔ 2,253ꯁꯤꯗ ꯊꯥ ꯑꯃꯗ 1,600 ꯄꯤꯁꯤ ꯃꯣꯏꯅ ꯊꯥ ꯑꯃꯗ ꯁꯨꯒꯤ ꯀꯦꯗꯔꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯁꯨꯒꯤ ꯀꯥꯡꯕꯨꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯊꯥꯗꯩ ꯄꯤꯖꯥꯁꯤ 1,30,20,000,000ꯅꯦꯕ 1,30,20,000 ꯊꯥꯗꯔꯤꯅꯦꯕ ꯑꯗꯨ ꯃꯃꯥꯡꯗꯤ ꯊꯥꯗ ꯀꯌꯥꯝ ꯌꯥꯝꯃꯕꯅꯤ ꯌꯦꯡꯉꯣ ꯑꯩꯈꯣꯏ ꯂꯥꯟ ꯃꯅꯨꯡꯁꯤꯗꯒꯤ ꯁꯨ ꯑꯦꯕ꯭ꯔꯣꯒꯦꯠ ꯇꯧ ꯍꯥꯏꯒꯗ ꯃꯇꯦꯛ ꯑꯃ ꯁꯨꯁꯤ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯁꯥꯡꯗꯣꯛꯇꯅ ꯂꯩꯔꯦ 2000ꯗ ꯑꯩꯈꯣꯏꯒꯤ 24ꯒꯤ ꯐꯦꯕꯋꯥꯔꯤ 10ꯒ 8 ꯁꯥꯡꯗꯣꯛꯇꯅ ꯂꯥꯛꯑꯦ ꯆꯍꯤ ꯑꯃ ꯁꯥꯡꯗꯣꯛꯇꯅ 2025ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯇꯥꯡ 4ꯗ ꯁꯥꯡꯗꯣꯔꯛꯏꯅꯦ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯑꯗꯨ 2000 ꯑꯗꯨ ꯏꯔꯥꯡ ꯂꯩꯉꯩ ꯃꯇꯨꯡꯗꯅꯦ ꯀꯛꯊꯠꯂꯨ ꯁꯨꯁꯤ ꯃꯨꯠꯊꯠꯂꯨ ꯍꯥꯏꯉꯩꯗ ꯂꯥꯛꯏꯅꯦꯕ ꯍꯥꯏꯕ ꯃꯇꯝꯗ ꯊꯥ 12 ꯁꯨꯔꯦꯕ ꯁꯨ ꯁꯥꯡꯗꯣꯔꯛꯏꯁꯤ ꯏꯔꯥꯡ ꯃꯅꯨꯡꯁꯤꯗ ꯊꯥ 12ꯁꯤꯗ ꯃꯣꯏꯅ ꯐꯪꯈꯤꯕ ꯀ꯭ꯔꯣꯔ ꯄꯩꯁꯥꯁꯤ ꯀꯌꯥꯝ ꯂꯥꯛꯒꯦꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 19ꯒ ꯂꯥꯛ 30ꯒ 9,000,000 ꯍꯧꯖꯤꯛꯐꯥꯎꯗ ꯁꯨꯒꯤ ꯀꯦꯗꯔꯁꯤꯅ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯄꯤꯔꯤꯁꯦ ꯍꯥꯏꯗꯤ ꯀ꯭ꯔꯣꯔ 19ꯒ ꯂꯥꯛ 30ꯒ 9,000,000 ꯁꯤꯁꯤꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯑꯣꯏꯕ ꯃꯩꯇꯩꯗ ꯅꯥꯒꯥꯗ ꯂꯟꯗꯥꯔꯛꯄꯗ ꯁꯤꯖꯤꯟꯅꯔꯛꯄꯅꯦꯕ ꯑꯗꯨ ꯃꯣꯏꯅ ꯄꯩꯁꯥ ꯄꯤꯔꯒ ꯃꯤ ꯍꯥꯠꯂꯨꯁꯨ ꯃꯤ ꯀꯥꯞꯄꯨꯁꯨ ꯁꯤꯖꯤꯟꯅꯕ ꯆꯞ ꯃꯥꯟꯅꯩꯑꯕ ꯅꯥꯀꯣꯏꯅꯅ ꯑꯗꯨꯒꯤ ꯃꯤꯗꯣ ꯀꯃꯥꯏꯅ ꯐꯥꯔꯨꯗꯣꯏꯅꯣꯕ मोइन थबक थारिबा मोइन पतोलो पीरिबा मोइन मचिनजाक थाइबा मीसिंगदु मोइन कमाइना अखोइगी मोइन फांगमदोइनोबा अदुना फादनबने हुजि मत मंगलिजे अदुदारा अदुम एज इट इज लाइबि फियोमने लेडीज मखाताना इंसिडेंट थ्रोक तारसु दुम खर कापना लाउनरगा दुम तोकoi मो लेडीसिनेबा हाना मणिपुर गवर्नमेंट मोइदि थि एनआईए द सिननबा केस पीसी 50 मेयानेबा 50 हुजि बाउ 50 मेया सुरेबा मसिद मोइ लोइसि मोइ 20 का 5 को मोरंगने खलेबा मोइन खल सिलेक्शन तौरगा खल लौरिसे मसी अमता येंगो आई अकोइने सु इततन हाइदबा मोरियदा एसटीपीओ हम हाटबने पुलिस निको भारत की प्रेसिडेंट एवा याम फंगबनि पानेबा अनन एसटीपीओ अनन चिंगथाम अनन हाइब्रगनो सीरे मा फामाइ जस्टिस कराइ लेगरगेबा मोइ पुलिस निको तै मिजम तोखिजेबा पुलिसु भारत की मोइ एनआई की थिगलिबा कांगबु सिंगदगी हेना मना फंगबनि पाने भारत की लिमजनिंगाइ वेबा मना फंगबा मिने काय तोरगे असai हेमंत जी की अदिगिदी लिंथोंगाबी हाइबीबदो पाखंग साबिंग कोइ चखिबदा मांगेबा खुगे खरा फारुरम ने हाइपेगा फारमने मालम हाइपेगा मालुबमनेबा अदिगी आदि एनआई ने मोरी की दुसु एसटीपी हाटबे मालम कराइ चखरगेबा पीआर मनुंगदा खरे को लोइ चखरेबा थादोखरबा गम तौरेबा अकोइना खंजबदा जस्टिस सी आइदी वखंददी मणिपुर की कंटेक्सददी जस्टिस सी अदुम याम थापना खुजि बाउगी अखोइना मिन्ना लाम फंगबदा लेजरो हाइ तारे लेजरो सुमंग फंगोइदि ओइ हाइजरगो अदुदुना मयामना सिम लाउरिसे अदिगा मुक सोंदसु अमुक येंगसेबा याम कन कन इहो होबसे त्रोंग लॉबी थोदोक अछि याम कन स्केल जाम वांगेको अदिगी जिरिबाम की जोक्राडोर मेसाकर से अंगांग मचा यौर मैतरो हाटपसी तम थिबा मिया हाटना तुरी एंदगा थादा सी इंडिया गो द पृथ्वी की मियाम निंदा तोबने मणिपुर मियाम जा की मतिक यामना स्केल सि वांगना यहोक तोइनेबा अदि त्रोंग लॉबी सि होक तोइनेबा प्रजा मैम याम तौदा अदु बाउदा हुजिक जस्टिस पीद्रिमनेबा अदु हुजिक नागागी मी तरुक सिगिदी होई खबर गुंबदा फेसबुक गुंबदा अदि मेमोरेंडम पीबा मोइ लेटर ते इबदगदी खरा वही अकनबा यावंगदरा अखोइगी फिजिकली थोलागा कनबा खोटबगी मूवमेंट दी क्या लैत्रेबा अदुदुना मसीना कराइदा मु कमाई फंगदोइनो हाइबा पोसी आइदी सुमाई खंजैबा होई फंगबदी ओइसनुको जस्टिस फंगबदी ओइबियु फंगबदी ओइना ओइबजु वाइ नेगेटिव सु याम हाइजरोइको अदु अखोइगी सुम ममांगदा लेरिबा एक्सपीरियंस मैम दो अदि येंबा मतमदा अदुगी खोंचतुगी मतुंगिना अखोइगी ऑब्जर्वेशन अमा थमजबनी मसीना हेता आइना मरोइरे हाइजबदी नजदेबा अदुवा हजिगी याम थापने खल्लेबा अदुना मीने सुम तौरैबा मैमसे सिदा अमा पीरिदना मकक मकक का दौरी मोइना मुक सिंगदोक सिंगिन तवा सिदा अखोइना circumstances evidence nam leine ba akoina yam hena changchalu udaju ppi taruk tu mamit pulle ada pijagi ba hinjang du mungda akoi sa thongba manba ma yaure hare ko adu mahau ada manam di tonga lega moi hujik moi da chingna bam phawre ba ada akoi yengdoi je ada akoi gi singmi nu pi sing madu ina akoi gi lyangmai gi chalisi mayam si moi sa makhan suna cha ba kambu ne ba sa gi tongan tongan ba tes khangba mi ne ba ada moi na charak ba sa sing ju da yaug da ba mahau ma manam mama मोइ द फावे हाइबगी पोट अमा मोइ द चिंगनबम लायदना नंबर 2 मोइ जे फारा पुसलदि जे सिंगी आमना थिक फॉरेस्ट की मफम द पुसनदोइनेबा सिक्योरिटी न खोंगु लिबदे फंगोइदो जगा न पुसनदोइनेबा मी फाबा जे किडनैप तोबा हाजे एबदक तोबा जे हाइदि याम साथी बो होट टेंशन द दौनाबिना अदु मफम दुदा कराइदि सा सेम लौदोइनो अदा चिकन सेंटर का हांगजा लाबा कराइदि पोक ओइबे आइ अमा ओइबे सा सेम काइदे लौदोइनोबा सादोंग दुनि कोइ हाजे आइने खंगजेदना हंगबनिको मोइ खंग हाइ चिंगी मनंग द याप चिंगी मनंग याम खंग बगाम बोनदि ए चिंगनुंग दु सा सेम योले
ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯌꯣꯜꯂꯦꯒ ꯍꯥꯏꯕꯗꯤ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯅ ꯈꯪꯕꯗ ꯆꯤꯡ ꯃꯥꯟꯗ ꯑꯩꯈꯣꯏ ꯀꯩꯒꯨꯝꯕ ꯀꯥꯟꯗ ꯃꯤ ꯂꯝ ꯀꯣꯏꯕ ꯅꯠꯇ꯭ꯔꯒ ꯀꯩꯒꯨꯝꯕ ꯁꯨꯝ ꯆꯠꯄ ꯃꯇꯝꯗ ꯆꯤꯡꯒꯤ ꯊꯕꯛ ꯁꯨꯕꯗ ꯈꯥꯝꯄꯣꯛꯁꯪ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯠ ꯃꯆꯥ ꯃꯆꯥ ꯁꯥꯕ ꯃꯗꯨꯗ ꯂꯩꯔꯝꯃꯤꯁꯤ ꯑꯩꯈꯣꯏꯒꯤ ꯆꯥꯛ ꯊꯣꯡꯅꯕ ꯀꯣꯜ ꯂꯤꯛ ꯈꯔ ꯊꯝꯃꯤ ꯁꯤꯡ ꯈꯔ ꯊꯝꯒꯜꯂꯤꯀꯣ ꯍꯋꯥꯏꯒꯨꯝꯕ ꯃꯣꯔꯣꯛꯀꯨꯝꯕ ꯊꯨꯝꯕ ꯂꯤꯕ ꯌꯥꯕ ꯈꯔ ꯊꯝꯃꯒ ꯑꯗꯨꯝꯕ ꯊꯝꯃꯦꯕ ꯐꯨꯠꯄ ꯌꯥꯕ ꯈꯔ ꯐꯨꯠꯄ ꯌꯥꯕ ꯈꯔ ꯏꯁꯤꯡꯗꯨꯗꯤ ꯑꯗꯥꯏ ꯂꯣꯛꯇꯒꯤ ꯀꯩꯗꯤ ꯁꯤꯒ ꯐꯨꯠꯇꯣꯏꯅꯦꯕ ꯁꯥꯗꯣꯡꯗꯣ ꯐ꯭ꯔꯦꯁ ꯑꯣꯏꯕ ꯌꯥꯏ ꯃꯤꯠ ꯑꯣꯏꯕ ꯌꯥꯏ ꯑꯃ ꯑꯣꯏꯕ ꯌꯥꯏꯀꯣ ꯁꯥꯗꯣꯡꯗꯣ ꯀꯗꯥꯏꯗꯒꯤ ꯂꯧꯗꯣꯏꯅꯤ ꯁꯤꯅꯦꯕ ꯎꯃꯪꯗꯨꯗꯒꯤ ꯑꯗꯨꯅ ꯃꯣꯏꯗꯨꯗꯤ ꯊꯣꯡꯉ ꯄꯤꯖꯔꯛꯏꯑꯕ ꯑꯗꯨ ꯀꯗꯥꯏꯗ ꯂꯃꯣꯛ ꯂꯩꯗꯅ ꯃꯣꯏꯅ ꯈꯨꯗꯛꯇ ꯀꯥꯞꯄꯒ ꯍꯥꯠꯂ ꯆꯥꯏꯔꯗꯤ ꯈꯪꯗ꯭ꯔꯦꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯁꯦ ꯂꯩꯕꯅ ꯃꯈꯣꯏꯗ ꯃꯤꯒꯤ ꯆꯥꯔꯤꯕ ꯅꯨꯄꯤ ꯇꯔꯨꯛꯇꯨꯗ ꯋꯥꯈꯟꯗꯁꯦ ꯃꯣꯏꯁꯨ ꯍꯤꯡꯅ ꯊꯥꯗꯣꯛꯄ ꯃꯣꯏꯁꯨ ꯁꯤꯅ ꯊꯥꯗꯣꯛꯄ ꯆꯞ ꯃꯥꯟꯅꯔꯝꯅꯤ ꯃꯣꯏ ꯋꯥꯈꯟꯗ ꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯕ ꯑꯩꯅ ꯆꯥꯔꯤꯁꯤ ꯃꯣꯏꯒꯤ ꯏꯄꯨꯔꯣꯏꯕ꯭ꯔꯥ ꯑꯩꯅ ꯆꯥꯏꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯏꯕꯨꯡꯗꯨꯔ ꯏꯄꯥꯁꯤꯔ ꯂꯩꯀꯥꯏꯁꯤꯒꯤ ꯑꯍꯟꯗꯨꯔ ꯑꯩꯅ ꯆꯥꯒꯤꯁꯤ ꯀꯩꯅꯣꯁꯤ ꯁꯨꯝ ꯆꯤꯡꯅꯕ ꯑꯃ ꯋꯥꯈꯟꯗ ꯑꯗꯨꯝ ꯈꯟꯗꯅ ꯃꯁꯥꯁꯦ ꯑꯗꯨꯝ ꯃꯗꯨꯅ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯕꯒ ꯍꯥꯏꯕꯗꯣ ꯑꯗꯨꯒꯨꯝꯕ ꯑꯃ ꯃꯊꯥꯗ ꯁꯨꯝ ꯈꯟꯖꯔꯒ ꯑꯗꯨꯝ ꯅꯨꯡꯉꯥꯏꯔꯣꯏ ꯀꯩꯒꯨꯝꯕ ꯃꯣꯏ ꯃꯇꯨꯡꯗ ꯑꯦꯅꯤ ꯁꯥ ꯃꯈꯜ ꯑꯃ ꯆꯥꯕ ꯃꯇꯝꯗ ꯍꯧꯖꯤꯛꯀꯤ ꯋꯥꯐꯝꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯣꯏ ꯁꯥ ꯆꯥꯅꯤꯡꯕ ꯐꯥꯎꯔꯣꯏꯕ ꯑꯗꯩ ꯆꯥꯛꯆꯥ ꯍꯩꯖꯥꯟꯅꯕ ꯌꯥꯎꯅꯤꯡꯉꯔꯣꯏꯕ ꯁꯥꯗꯨꯔ ꯑꯩꯈꯣꯏꯅ ꯆꯥꯈꯤꯕ ꯆꯥꯗ ꯃꯃꯤꯠꯇ ꯑꯗꯨꯒꯤ ꯊꯧꯗꯣꯛ ꯁꯨꯝ ꯅꯤꯡꯁꯤꯡꯍꯜꯂꯒ ꯃꯤꯉꯣꯟꯗ ꯑꯀꯤ ꯇꯨꯖꯨꯡꯕ ꯅꯨꯡꯉꯥꯏꯇꯕ ꯑꯃ ꯀꯨꯞꯁꯜꯂ ꯁꯨꯝ ꯊꯝꯕꯗꯨꯅ ꯃꯣꯏꯗꯣ ꯑꯗꯨꯝ ꯃꯁꯥꯗꯨ ꯅꯨꯡꯉꯥꯏꯅ ꯍꯤꯡꯉꯒꯁꯨ ꯍꯤꯡꯕꯒꯤ ꯃꯍꯥꯎ ꯌꯥꯎꯗꯅꯀꯣ ꯅꯨꯄꯤ ꯍꯦꯛ ꯃꯄꯨꯔꯣꯏꯕ ꯌꯥꯎꯅꯕ ꯅꯨꯄꯤꯁꯤꯡꯗꯨꯗꯤ ꯑꯩꯅ ꯆꯥꯈꯤꯕ ꯁꯥꯗꯣꯡꯗꯣ ꯑꯩꯒꯤ ꯍꯦꯛ ꯄꯨꯔꯣꯏꯕꯒꯤ ꯁꯥꯗꯣꯡꯂꯥ ꯍꯥꯏꯕ ꯀꯩꯒꯨꯝꯕ ꯃꯥꯗ ꯑꯣꯏꯔꯝꯕ ꯌꯥꯏ ꯑꯣꯏꯔꯝꯗꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯁꯨꯝ ꯀꯩꯅꯣꯅꯤ ꯋꯥꯈꯜꯗ ꯃꯥꯅ ꯅꯨꯡꯉꯥꯏꯔꯣꯏꯗꯕꯗꯣ ꯑꯗꯨ ꯌꯧꯅ ꯍꯥꯜꯂꯛꯑꯕꯅꯦꯕ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯈꯨꯄꯤꯗꯣ ꯑꯗꯨꯒꯤ ꯃꯦꯁꯦꯖ ꯈꯨꯄꯤꯗꯨꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯌꯦꯜꯍꯧꯃꯤ ꯑꯣꯏꯔꯤꯕ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯅꯩꯅꯔꯁꯤ ꯃꯩꯇꯩꯁꯨ ꯅꯩꯅꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯁꯤ ꯍꯦꯛꯇ ꯃꯤ ꯀꯩꯅꯣ ꯇꯧꯕ ꯅꯠꯇꯦꯀꯣ ꯏꯔꯥꯡ ꯁꯥꯒꯠꯄꯩ ꯋꯥ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯂꯩꯕꯥꯛꯇ ꯏꯪꯅ ꯆꯤꯡꯅ ꯂꯩꯃꯤꯟꯅꯁꯦ ꯍꯥꯏꯇꯥꯔꯒꯗꯤ ꯑꯗꯨꯒꯨꯝꯕ ꯃꯤ ꯃꯔꯛꯇ ꯃꯤꯒꯤ ꯋꯥꯈꯜ ꯆꯦꯟꯗ꯭ꯔꯕ ꯀꯥꯡꯕꯨ ꯌꯥꯝ ꯁꯥꯊꯤꯕ ꯃꯤ ꯀꯥꯡꯕꯨ ꯑꯃ ꯂꯩꯔꯦꯕ ꯑꯁꯤꯗꯤ ꯁꯨꯝ ꯁꯟꯇꯣꯔꯛꯀꯅꯦꯕ ꯑꯗꯨ ꯂꯧꯊꯣꯛꯍꯧꯗꯗꯤ ꯈꯟꯗꯣꯛꯄ ꯃꯨꯊꯠꯄ ꯃꯊꯧ ꯇꯥꯏ ꯑꯗꯨ ꯃꯨꯊꯠꯄ ꯑꯃ ꯇꯥꯏꯌꯦꯕ ꯑꯗꯨ ꯃꯨꯊꯠꯃꯤꯟꯅꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯍꯥꯏꯁꯦ ꯅꯥꯒꯥꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯃꯩꯇꯩꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯈꯔ ꯃꯣꯏꯒ ꯃꯥꯌꯣꯛꯅꯩꯕ ꯊꯦꯡꯅꯔꯤꯁꯦ ꯁꯤ ꯀꯩꯅꯣꯁꯤꯅꯦꯕ ꯃꯤꯗꯤ ꯂꯥꯟ ꯇꯧꯕ ꯃꯤ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ 1993ꯒꯤ ꯑꯀꯟꯕ ꯏꯌꯥꯡꯗꯣ ꯑꯗꯨꯒꯤ ꯁꯦꯞꯇꯦꯝꯕꯔ 12ꯗꯣ ꯃꯣꯏ ꯕ꯭ꯂꯦꯛ ꯗꯦ ꯇꯧꯔꯒ ꯕ꯭ꯂꯦꯛ ꯗꯦꯒꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯚꯤꯗꯤꯑꯣꯒ ꯅꯝꯃꯒ ꯃꯇꯦꯛ ꯃꯇꯦꯛ ꯁꯥꯒꯠꯄ ꯑꯃ ꯂꯩꯗꯥꯏꯅꯦ ꯑꯩꯈꯣꯏ ꯑꯃ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯁꯥꯒꯠꯂ ꯃꯣꯏꯗꯤ ꯊꯥꯗꯣꯛꯑꯒ ꯕ꯭ꯂꯦꯛ ꯗꯦꯒꯤ ꯀꯩꯅꯣꯁꯤ ꯊꯥꯗꯣꯛꯑꯒ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯍꯥꯠꯈꯤꯕ ꯅꯥꯒꯥꯅ ꯇꯧꯈꯤꯕ ꯑꯗꯨꯗꯨ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯂꯥꯟꯃꯤꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯑꯉꯥꯡꯁꯤꯡ ꯏꯟꯈꯠꯂꯛꯏꯕ ꯑꯉꯥꯡꯁꯤꯗ ꯎꯍꯜꯂꯒ ꯃꯉꯣꯟꯗ ꯏꯊꯤꯟ ꯄꯤꯔꯒ ꯁꯥꯎꯅꯤꯡꯍꯜꯂꯒ ꯃꯤꯁꯦ ꯍꯥꯠꯄ ꯉꯝꯍꯟꯕꯒꯤ ꯊꯧꯅꯥ ꯑꯃ ꯄꯤꯔꯒ ꯑꯦꯇꯦꯛꯁꯦ ꯐꯖꯅ ꯆꯠꯊꯔꯛꯑꯕꯅꯦꯕ ꯇꯧꯗꯤ ꯌꯥꯝ ꯇꯧꯔꯛꯑꯕꯅꯦꯕ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯦ ꯀꯔꯤ ꯇꯧꯔꯒ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯍꯥꯏꯕꯁꯤꯗꯤ ꯌꯥꯝ ꯃꯨꯟꯅ ꯈꯟꯕ ꯑꯃ ꯆꯪꯉꯦ ꯍꯥꯏꯕꯅꯤꯗ ꯑꯩꯈꯣꯏꯅ ꯍꯥꯏꯖꯩꯗꯤ ꯑꯗꯨꯒꯤ ꯋꯥꯐꯝꯗꯨꯅ ꯑꯩꯅ ꯊꯝꯅꯤꯡꯉꯤꯁꯦ